Hello ma'am. Ma'am ngasi ai mukbang oina tawjarage kaigino haibadi ai video khudingmakta haibani rent laibanina kaida su thokte do thokta banina video su lawam khangde abaduna ai mukbang oina tawrage ado mathel hawbagi natte na tawise dum video do thangatpagi kesum laitaba duga dum mukbang se oina tawraga thangatlage haina tawini ado ngasi ai mathel se sineba sida veg pulao laire aduga idi se finger papar khara haure aduga loinana sida achar oina du chanam achar ani khak laure aina ado siga si palau siga chadoineba ma'am ado ai hujik chaba haujarage ma'am yengminarasi ma'am aina haujaini sise isana ai hujik chaba haurage ado aigi YouTube channel se mukbang channel nattabanina haidi phamma kholaga phajana chabagi kaino mafam chabado leite aba yam mong chade table haidi mobile gi stand jo leite aba igi ado dum sumaina kaino tawbanina jamna kaino di tawdre ai nokninge ma'am maramdi mobile stand leitabai inau nupina ni pairise do aina chara mana jeni anh làm gì vậy? Không nhìn được. nongma nga thongaga amuk charake ado kaino tawbado mobile thamam leite aba aduduna aina mukbang se kaino tawdabani ado ngasidi aina charje lipstick se paikhalaktrabani kaino aidi se asengwa lipstick oina thare nahangai di thade aba aidum use tawida filter use tawraga hapineba ado ngasidi dum asengba oina thajarabani
ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯥꯏꯗꯤ ꯀꯩꯅꯣꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕꯁꯦ ꯌꯨꯇ꯭ꯌꯨꯕꯇ ꯑꯩ ꯑꯇꯩ ꯀꯅꯥꯝꯒꯤ ꯌꯦꯡꯗꯦꯕ ꯑꯩꯅ ꯌꯦꯡꯉꯤꯁꯦ ꯆꯤꯆꯦ ꯆꯥꯕꯗ ꯉꯥꯎꯖꯩ ꯍꯥꯏꯅ ꯑꯃꯈꯛ ꯂꯩꯕꯅꯦꯕ ꯑꯗꯣ ꯑꯩꯁꯦ ꯆꯥꯛꯀ ꯂꯥꯝꯗ꯭ꯔꯗꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯌꯦꯡꯉꯦꯕ ꯌꯦꯡꯉꯒ ꯆꯥꯛ ꯂꯥꯝꯃꯛꯑꯦꯕ ꯑꯗꯣ ꯃꯥꯅ ꯆꯥꯕꯁꯦ ꯁꯥꯄꯣꯠ ꯆꯥꯕꯁꯦ ꯌꯥꯝ ꯍꯥꯎꯒꯗꯕ ꯑꯗꯨꯃꯥꯏꯅ ꯃꯥꯜꯂꯦꯕ ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗꯤ ꯃꯨꯛꯕꯥꯡ ꯆꯦꯅꯦꯜ ꯅꯠꯇꯕꯅꯤꯅ ꯑꯩꯅ ꯆꯥꯔꯒ ꯃꯤꯉꯣꯟꯗ ꯆꯥꯅꯤꯡꯍꯟꯕ ꯄꯣꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯗꯤ ꯉꯝꯗꯦ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯊꯣꯛꯇꯕ ꯈꯣꯠꯇꯕꯒꯤ ꯑꯗꯨꯝ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯨꯛꯕꯥꯡꯁꯦ ꯇꯧꯔꯒ ꯚꯤꯗꯤꯑꯣꯁꯦ ꯑꯞꯂꯣꯗ ꯇꯧꯗꯣꯏꯅꯦꯕ ꯑꯗꯣ ꯆꯤꯆꯦ ꯆꯥꯕꯗ ꯉꯥꯎꯖꯩꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯑꯗꯣ ꯑꯩꯅ ꯀꯩꯒꯨꯝꯕ ꯃꯅꯤꯄꯨꯔꯗ ꯆꯠꯄ ꯇꯥꯔꯗꯤ ꯑꯩ ꯆꯤꯆꯦꯒ ꯁꯣꯏꯗꯅ ꯎꯅꯅꯤ ꯑꯗꯣ ꯃꯥꯁꯦ ꯌꯥꯝ ꯈꯪꯗꯦ ꯑꯩ ꯃꯥꯅ ꯆꯥꯕꯁꯦ ꯌꯥꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯖꯩꯕ ꯆꯥꯛ ꯂꯥꯝꯃꯩ ꯍꯦꯛꯇ ꯑꯗꯣ ꯑꯩꯒꯤ ꯁꯤ ꯑꯁꯥꯇꯅꯤ ꯑꯩꯅ ꯆꯠꯂꯗꯤ ꯑꯦꯛꯕꯥꯔ ꯃꯥꯒ ꯎꯅꯅꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕꯉꯩꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝꯅ ꯑꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠꯇꯤవ్ ꯑꯩꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯇꯩꯁꯨ ꯊꯥꯡꯒꯠꯄ ꯉꯝꯕ ꯍꯥꯏꯗꯣ ꯑꯣꯏꯖꯒꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ